Hello ma'am ngasi ay bet comment oina pathokcharage ai bu nusidaba ma'am na yam wana typing tawdana ko ai gi damakta bet comment amamam loi thadabiramba ma'am punamak to pathokcharake ba ko ai ado ma'am akoi su YouTube hangmi ado idi YouTube mi gi su yengmi ado khoina mi gi YouTube yengbada khoina thawaina bet comment tipi ge khot ka habri akoi sawoina khallu de ba ko kaya mun nungsi de habida kaya mun tan de mathau leite habida ko bet comment se thawaina type tawdana thara ibasi su yam ngakchei adona moi gi tawbi mal su manghaloi ba ko adam ya bai pathok sara age ya video se gi marak thalaga yam phasa ba photo myam de yeng hanjarake nupi oi bina yam pam ga da ba ko adom yam ayo sieng hala age ko jere juki slick soldier bag sane myam se no hon thorak pani husik aduga myam gi size su yam chap chaba medium size haibdo ne ba ko chaw su chaw da ba pik su pik da ba aduga ꯄꯨꯕꯗ ꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯒ ꯃꯔꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯩꯀꯣ ꯖꯨꯛꯀꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯎꯖꯩ ꯌꯥꯝ ꯁꯥꯊꯤꯅ ꯐꯩꯌꯦꯕꯀꯣ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯔꯆꯦꯁ ꯇꯧꯕꯤꯌꯣꯕꯀꯣ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯦꯟꯁꯦ ꯑꯃꯈꯛ ꯌꯥꯎꯋꯦ ꯆꯦꯟꯁꯤꯒ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯑꯃ ꯌꯥꯎꯔꯦꯗꯅ ꯑꯗꯨꯒ ꯈꯥꯎ ꯁꯨꯃꯥꯏꯅ ꯁꯥꯏꯗ ꯁꯥꯏꯗꯇ ꯍꯥꯞꯄꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗꯁꯨ ꯆꯦꯟ ꯑꯃ ꯌꯥꯎꯔꯦ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯏꯗꯇꯅ ꯁꯨꯃꯥꯏꯅ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯁꯤꯗꯁꯨ ꯄꯣꯠ ꯆꯩ ꯁꯨꯝ ꯍꯥꯞꯄ ꯆꯟꯒꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯎꯖꯔꯦ ꯑꯩꯗꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯁꯨ ꯌꯥꯝꯅ ꯂꯨꯔꯒ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯑꯁꯤꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯤꯕ ꯇꯥꯔꯒꯁꯨ ꯃꯤꯗꯨꯅ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯒꯅꯤ ꯖꯨꯛꯀꯤ ꯕ꯭ꯔꯦꯟꯁꯦ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯨꯒ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯑꯣꯏ ꯏꯟꯗꯤꯌꯥꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯍꯦꯟ ꯀ꯭ꯔꯥꯐꯇꯦꯠꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯦ ꯄꯦꯇꯥ ꯑꯦꯄ꯭ꯔꯨꯐ ꯕ꯭ꯔꯦꯟꯁꯨꯅꯦꯕꯀꯣ ꯁꯤꯁꯦ ꯚꯦꯒꯟ ꯂꯦꯗꯔꯅ ꯁꯥꯕ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯑꯦꯅꯤꯃꯜꯁꯇ ꯀꯔꯤꯃꯇ ꯍꯥꯔꯝ ꯇꯧꯗꯅ ꯁꯥꯖꯕ ꯄꯣꯠꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯖꯨꯛꯇꯒꯤ ꯄꯔꯆꯦꯁ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯕꯦꯒꯇꯁꯨ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯂꯩ soldier bag, tote bag, office bag, laptop bag makan makan mayam laybanebako changa yengbiyo aduga shoes gumba su makan makan mayam laygani ado mayam na purchase tawba taragati ko aigi coupon code YT David 10 se use tawraga purchase tawbiragati 10% off angbiganebako ado mayam quality yam sathina phabanebako chingnaba laytana purchase tawbiyo mayam ai ahanba bed comments se pathokcharage kadaino ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕꯗ ꯆꯤꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯅꯀꯣ ꯃꯥꯡꯒꯣꯟꯗ ꯅꯣꯡꯃ ꯅꯦ ꯊꯣꯏꯕꯤꯒ ꯂꯥꯛꯈꯤꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯦꯡꯀꯣꯠꯇꯒ ꯆꯥ ꯊꯛꯈꯤꯕꯀꯣ ꯇꯦꯡꯀꯣꯠꯇ ꯆꯥ ꯊꯛꯈꯤꯕꯗꯣ ꯌꯥꯝꯅ ꯌꯦꯡꯕꯁꯦ ꯌꯥꯝꯅ ꯃꯤꯠ ꯅꯥꯔꯕꯖꯥꯠꯅꯤ ꯃꯣꯏꯁꯦꯀꯣ ꯍꯣꯏꯅ ꯇꯦꯡꯀꯣꯠ ꯊꯛꯄꯁꯦ ꯌꯥꯝ ꯀꯜꯂꯛꯆꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯃꯤꯁꯤꯅ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯁꯤꯕꯨ ꯊꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯅ ꯁꯥꯎꯕꯤꯗꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯗꯅ ꯇꯦꯡꯀꯣꯠ ꯊꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅꯀꯣ ꯈꯟꯕꯤꯕꯁꯨ ꯌꯥꯎꯔꯦꯕꯀꯣ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯍꯥꯟꯕꯁꯨ ꯍꯥꯏꯔꯦꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯔꯛꯑꯗꯤ ꯈꯔ ꯂꯦꯝꯅ ꯊꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯔꯀꯤꯇꯥ ꯌꯨꯝꯅꯥꯝꯑꯌꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕꯁꯦ ꯑꯁꯤꯒꯤ ꯇꯦꯡꯀꯣꯠ ꯃꯇꯥꯡꯗ ꯌꯥꯝ ꯀꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯁꯦ ꯕꯤꯔꯀꯤꯇꯥ ꯌꯨꯝꯅꯥꯝꯅꯅꯦꯕꯀꯣ ꯃꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅꯗꯤ ꯑꯗꯣ ꯑꯩꯅꯁꯨ ꯔꯤꯄ꯭ꯂꯥꯏ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯇꯦꯡꯀꯣꯠ ꯊꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯕꯣꯛ ꯍꯥꯞꯅꯤꯡꯕ ꯃꯨꯔꯤ ꯍꯥꯞꯅꯤꯡꯕ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯦꯡꯀꯣꯠꯇ ꯊꯛꯆꯕꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯊꯑꯣꯏꯅ ꯌꯨꯝꯗ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯅꯁꯨ ꯈꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯈꯟꯖꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯑꯣꯏꯅ ꯁꯨꯝ ꯁꯦꯡꯅ ꯎꯠꯊꯣꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠꯅ ꯊꯛꯏꯁꯦ ꯀꯕꯣꯛ ꯑꯃ ꯍꯥꯞꯅꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯃꯇꯦꯛ ꯑꯃꯗ ꯍꯥꯏꯈꯤꯕꯅꯦꯕ ꯁꯦꯡꯗꯣꯛꯆꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏꯅꯦꯕꯀꯣ ꯇꯨꯃꯤꯟꯅꯁꯨ ꯂꯩꯊꯣꯛꯆꯩꯑꯕ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯏꯅꯦ ꯑꯃꯨꯛ ꯌꯥꯔꯦ ꯇꯦꯡꯀꯣꯠꯇ ꯊꯛꯄꯗꯣ ꯀꯁꯥꯔ ꯔꯣꯝ ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯥ ꯃꯩꯇꯩ ꯅꯣꯏꯅ ꯈꯛ ꯆꯠꯅꯖꯕꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯀꯕꯣꯛ ꯑꯣꯏꯔꯁꯨ ꯀꯞꯇ ꯑꯗꯨꯝ ꯊꯛꯅꯩ ꯅꯣꯏꯔꯣꯝ ꯆꯠꯅꯕꯤꯅꯤ ꯑꯗꯣ ꯑꯩ ꯃꯥꯒꯤꯁꯦ ꯌꯥꯝꯅ ꯃꯤꯒꯤ ꯄꯣꯛꯐꯝ ꯃꯐꯝꯁꯦ ꯀꯌꯥꯃꯨꯛ ꯁꯤꯗꯩ ꯍꯥꯏꯕꯗꯀꯣ ꯃꯥꯏ ꯋꯥꯉꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯌꯥꯝꯗꯣ ꯅꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯔꯗꯤ ꯃꯤꯗꯨꯅ ꯃꯁꯥꯒꯤ ꯄꯣꯛꯐꯝ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯦꯕꯀꯣ ꯃꯁꯥꯒꯤ ꯄꯣꯛꯐꯝ ꯍꯥꯏꯁꯦ ꯑꯗꯣ ꯃꯤꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯄꯟꯅ ꯉꯥꯡꯉꯗꯤ ꯃꯣꯏꯁꯨ ꯁꯥꯎꯔꯛꯀꯅꯦꯕꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯅꯞꯁꯟꯕꯤꯔꯛꯏꯅꯣ ꯈꯪꯗꯦ ꯀꯁꯥꯔꯒ ꯇ꯭ꯔꯤꯄꯨꯔꯥꯒꯁꯦ ꯑꯦꯗ ꯇꯧꯁꯟꯕꯤꯈ꯭ꯔꯦ ꯍꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨꯏꯗꯤ
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯁꯤꯗꯅ ꯏꯁꯀꯥꯁꯥꯔꯣꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯑꯗꯩꯗꯤ ꯌꯥꯝꯅ ꯂꯋꯥꯏꯒꯤ ꯇꯥꯏꯞꯇ ꯀꯞꯊꯛ ꯍꯩꯇꯕꯤ ꯇꯥꯏꯞꯇꯒ ꯍꯥꯏꯔꯛꯄꯁꯦ ꯃꯣꯏꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯇꯥꯕꯗꯀꯣ ꯑꯁꯤꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯒꯤ ꯈꯨꯟ ꯁꯤꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯂꯋꯥꯏꯕꯨ ꯑꯣꯏꯔꯁꯨ ꯗꯦꯁꯥꯕꯨ ꯑꯣꯏꯔꯁꯨ ꯃꯤ ꯃꯁꯥꯒꯤ ꯃꯐꯝ ꯈꯨꯟ ꯄꯣꯛꯐꯝ ꯍꯥꯏꯕꯁꯤꯗꯤꯀꯣ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯈꯟꯖꯔꯤꯕ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯗꯣ ꯁꯨꯝ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯀꯞꯇ ꯊꯛꯏ ꯀꯞꯇ ꯊꯛꯅꯤꯡꯉ ꯊꯛꯏ ꯇꯦꯡꯀꯣꯠꯅ ꯊꯛꯅꯤꯡꯉ ꯊꯛꯏ ꯑꯩꯈꯣꯏꯁꯦ ꯀꯞ ꯂꯩꯇꯗꯅ ꯊꯛꯇꯕꯁꯨ ꯅꯠꯇꯦ ꯆꯠꯅꯕꯤ ꯈꯪꯗꯗꯅ ꯊꯛꯇꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯦꯡꯀꯣꯠꯇ ꯊꯛꯄꯁꯦ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯅ ꯊꯛꯆꯩꯌꯦꯕꯀꯣ ꯅꯣꯏꯗꯤ ꯀꯞꯅ ꯊꯛꯑꯒ ꯈꯔ ꯁ꯭ꯇꯦꯟꯗꯔꯠ ꯁꯥꯔꯒ ꯃꯍꯥꯎ ꯂꯩꯖꯔꯝꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯇꯦꯡꯀꯣꯠ ꯊꯛꯄꯁꯦ ꯌꯥꯝ ꯍꯥꯎꯖꯈ꯭ꯔꯦ ꯀꯞꯇꯒꯤ ꯍꯦꯟꯅꯅꯦ ꯇꯦꯡꯀꯣꯠꯇꯨꯅꯅꯦ ꯆꯥꯎꯅ ꯄꯥꯛ ꯊꯜꯂꯕꯅꯤ ꯆꯥꯒꯗꯣ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦꯗꯣ ꯑꯗꯨꯅ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯀꯞꯇ ꯊꯛꯄꯗꯣ ꯀꯣꯟꯅꯗꯦꯕꯀꯣ ꯃꯨꯔꯤꯒꯗꯣ ꯀꯞꯇꯒ ꯄꯥꯊꯅꯒ ꯌꯥꯝꯅ ꯑꯣꯠꯅꯤꯡꯗꯅ ꯄꯥꯊꯈꯤꯅꯤ ꯀꯥꯏꯅ ꯑꯣꯠꯄꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗꯤ ꯇꯟꯖꯩꯌꯦꯕ ꯑꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯐ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒꯀꯣ ꯇꯦꯡꯀꯣꯠꯇ ꯍꯦꯛꯇ ꯊꯛꯄꯤꯔꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯀꯃꯦꯟ ꯄꯥꯊꯣꯔꯛꯇꯣꯏꯁꯦ ꯑꯩꯅ ꯑꯁꯤꯗ ꯄ꯭ꯔꯦꯡ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯑꯁꯤꯁꯦ ꯏꯆꯝ ꯆꯝꯅ ꯈꯟꯖꯅꯀꯣ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯑꯩꯅ ꯆꯝꯃꯦ ꯍꯥꯏꯅ ꯃꯤ ꯄꯨꯝꯅꯃꯛ ꯆꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯌꯥꯝꯅ ꯎꯕꯤꯔꯝꯃꯦ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯑꯁꯤꯒꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯡ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯕꯗꯣ ꯑꯩ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯗꯅꯀꯣ ꯑꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯁꯨ ꯐꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯏ ꯊꯥꯗꯣꯛꯄꯤꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯊꯥꯗꯣꯛꯀꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯁꯨꯝ ꯊꯥꯒꯠꯄꯤꯌꯨ ꯌꯨꯇ꯭ꯌꯨꯕ ꯊꯥꯗꯣꯛꯄꯤꯌꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯁꯨ ꯀꯃꯦꯟ ꯂꯣꯏ ꯄꯥꯖꯩ ꯑꯗꯨꯒ ꯕꯦꯠ ꯀꯃꯦꯟ ꯌꯥꯝ ꯅꯝꯈꯤꯕ ꯑꯁꯦ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯃꯣꯏꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯡ ꯍꯥꯏꯁꯤꯗꯤ ꯆꯤꯟꯗꯣ ꯊꯤꯖꯟꯅꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯃꯥꯜꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅꯀꯣ ꯑꯩꯁꯦ ꯆꯤꯟ ꯊꯤꯌꯦ ꯅꯪꯁꯨ ꯍꯧꯔꯛꯑꯕ ꯈꯣꯠꯂꯛꯑꯕ ꯌꯥꯝꯒ ꯇꯧꯋꯦꯕꯀꯣ ꯆꯤꯟ ꯊꯤꯕ ꯌꯥꯝ ꯍꯩꯔꯝꯃꯦ ꯀꯥ ꯍꯥꯏꯅꯒꯀꯣ ꯀꯩꯁꯨ ꯅꯠꯇꯕ ꯄ꯭ꯔꯦꯡ ꯍꯥꯏꯁꯤꯗꯤ ꯊꯤ ꯇꯥꯕꯅꯤꯗꯅꯀꯣ ꯊꯤꯔꯒ ꯃꯥꯜꯍꯟꯗꯣꯏꯅꯦꯕ ꯑꯁꯦꯡꯕꯀꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯋꯥꯁꯦ ꯁꯥꯡꯗꯗꯅ ꯄꯥꯖꯔꯛꯑꯒꯦꯕꯀꯣ ꯆꯥꯡ ꯂꯣꯏꯅꯕ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯅꯥꯎꯕꯤ ꯂꯣꯡꯖꯝꯅ ꯍꯥꯏꯔꯛꯏꯕꯀꯣ ꯄꯛꯇ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯄꯛꯇꯕꯅꯤ ꯌꯥꯝ ꯄꯛꯇꯅ ꯁꯨꯝ ꯂꯩꯖꯔꯒꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯅꯨꯄꯤꯅꯤꯀꯣ ꯍꯥꯏꯔꯛꯏꯁꯦꯀꯣ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅꯒ ꯀꯔꯤ ꯃꯔꯣꯟ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯄꯣꯛꯄꯩ ꯇꯥꯖꯗ꯭ꯔꯤꯀꯣ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯁꯣꯅꯤꯌꯥ ꯑꯦꯁ ꯍꯥꯏ ꯃꯥꯅ ꯍꯥꯏꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯚ꯭ꯌꯨꯁ ꯀꯣꯃꯤꯔꯣ ꯊꯨꯅꯞꯇꯩꯌꯦ ꯃꯥ ꯍꯥꯏꯕꯀꯣ ꯏꯕꯦꯝꯃ ꯊꯨꯅꯞꯇꯩ ꯅꯪꯁꯦ ꯊꯨꯅꯞꯇꯩꯅꯦ ꯑꯣꯜꯂꯛꯄ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯌꯥꯝ ꯊꯨꯅꯞꯇꯩ ꯍꯥꯏꯁꯦ ꯃꯤꯅꯤꯡꯁꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ ꯄꯣꯛꯉꯩ ꯇꯥꯖꯗ꯭ꯔꯤꯑꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯗꯣ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯍꯩꯁꯤꯅ ꯁꯨꯝ ꯈꯪꯉꯦ ꯃꯤꯁꯦ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯈꯪꯉꯦꯕꯀꯣ ꯄꯥꯗꯒ ꯇꯜꯂꯦꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯁꯅꯨ ꯍꯥꯏꯅ ꯄꯥꯖꯔꯛꯏꯅꯦꯕ ꯑꯩꯒꯤꯁꯦ ꯃꯤꯁꯦ ꯀꯌꯥꯃꯨꯛ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯗꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯗꯤꯕꯤꯌꯥ ꯆꯅꯨ ꯍꯥꯏꯀꯣ ꯌꯥꯔꯦ ꯄꯛꯇꯕꯤ ꯑꯁꯦꯡꯕꯩꯁꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯋꯥꯍꯩ ꯑꯊꯤꯕ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯅꯋꯣꯡꯗꯨꯅꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯛꯇꯕ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯁꯨ ꯄꯛꯇꯕ ꯌꯥꯝ ꯂꯩ ꯅꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯍꯨ ꯊꯛꯃꯤꯟꯅꯔꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯒꯦ ꯑꯣ ꯃꯌꯥꯝ ꯍꯨ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯈꯔ ꯊꯥꯕꯤꯔꯛꯑꯣ ꯒꯨꯒꯜ ꯄꯦꯗ ꯅꯝꯕꯔ ꯍꯥꯞꯄꯤꯔꯝꯒꯦ ꯑꯗꯨꯒ ꯊꯛꯄꯩ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯅꯣꯏꯗꯤ ꯕꯇꯔꯐ꯭ꯂꯥꯏ ꯍꯥꯏꯅ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯕꯇꯔꯐ꯭ꯂꯥꯏ ꯍꯥꯏꯕꯁꯦ ꯃꯥ ꯍꯥꯏꯕ ꯑꯦꯇꯦꯟꯁꯟ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯁꯛ ꯊꯤꯕꯤꯌꯦ ꯑꯩꯈꯣꯏ ꯁꯛꯁꯦ ꯏꯃꯥꯅ ꯐꯖꯩ ꯍꯥꯏꯅꯅꯦ ꯉꯥꯎꯔꯤꯕꯅꯤ ꯃꯤ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯌꯥꯝ ꯂꯦꯝꯃꯤ ꯑꯩ ꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ ꯑꯩ ꯅꯨꯄꯥꯔꯒ ꯑꯩ ꯁꯛꯁꯨꯝꯗ ꯉꯥꯎꯗꯅ ꯂꯧꯕꯤꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯊꯤ ꯍꯥꯏꯔꯁꯨꯅꯦ ꯀꯔꯤꯝ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯣꯏꯗꯤꯅꯦ ꯏꯁꯥꯒꯤ ꯃꯤ ꯅꯠꯇꯕꯅꯤꯅꯀꯣ ꯀꯔꯤꯝ ꯃꯊꯧ ꯇꯥꯗꯦ ꯅꯣꯏꯅ ꯊꯤ ꯍꯥꯏꯔꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯏꯁꯥꯒꯤ ꯃꯤꯅ ꯐꯖꯔꯗꯤ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯏꯗꯤ ꯑꯁꯤꯒꯤ ꯕꯇꯔꯐ꯭ꯂꯥꯏꯁꯤꯅ ꯌꯥꯝ ꯋꯥꯅ ꯈꯨꯕꯤꯁꯦ ꯇꯥꯏꯞ ꯇꯧꯔꯒ ꯀꯃꯦꯟ 2 ꯊꯥꯔꯝꯃꯦ ꯑꯃꯠꯇ ꯅꯠꯇꯅꯀꯣ ꯃꯊꯪꯒꯤꯁꯦ ꯀꯩ ꯍꯥꯏꯔꯕꯗ ꯔꯥꯁꯤꯁꯦ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯤ ꯊꯨꯡꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯣꯏ ꯃꯥ ꯅꯣꯛꯄꯨ ꯅꯣꯛꯊꯣꯛꯀꯦ ꯔꯥꯁꯤꯁꯦ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯦ ꯑꯩ ꯁꯛꯁꯦ ꯑꯁ ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯔꯥꯁꯤ ꯂꯩ ꯍꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯃꯤ ꯈꯪꯉꯕ꯭ꯔꯥ ꯔꯥꯁꯤ ꯂꯩꯗ ꯔꯥꯁꯤ ꯃꯇꯝ ꯂꯩꯖꯩꯗ ꯍꯥꯏꯅꯀꯣ ꯑꯗꯣ ꯅꯪ ꯂꯩꯇꯦ ꯍꯥꯏꯔꯁꯨ ꯃꯊꯧ ꯇꯥꯗꯦꯗ ꯅꯪ ꯑꯝꯇꯪꯅ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤꯅꯦ ꯆꯤꯟꯗꯣ ꯊꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯔꯥꯁꯤ ꯂꯩ ꯍꯥꯏꯕꯅꯤꯅ ꯌꯥꯝꯕ ꯍꯦꯜꯂꯦꯕꯗꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯀꯦ ꯁꯨꯅꯤꯕꯂꯥꯅ ꯄꯤꯔꯛꯄ ꯀꯃꯦꯟꯅꯤ ꯃꯥ ꯍꯥꯏꯕ ꯏꯁ ꯃꯜꯂꯕ ꯄ꯭ꯔꯦꯡꯁꯦ ꯍꯧꯖꯤꯛꯇ ꯅꯪꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯅ ꯃꯟꯖꯈ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯅ꯭ꯌꯨꯅꯤ ꯃꯊꯪꯒꯤꯁꯤꯅ ꯁꯣꯐꯤ ꯃꯉꯥꯡ
मा हाइबा वासे फजा फजा हाइरमबनी नोइगे सिगुम पक्तबा एक्टिंग से हेक्ता हाइनिंग लए यूट्यूब याम चोप नोइना थादोक हाइसे ओइरोय होनो होनो वाय अस याम खंगी मासे याम खंग मजानी नंग खंग याम चुम्मी खोय यूट्यूब ते याम चोपचै याम साथी र चोपचै को यूट्यूब ते अतै अतै चोपत्रसु को चाबा थकपा पैसा नुसा चोपत्रसु यूट्यूब ते साथी चोपिको याम चुम्मी नंग वाइसे दुइती मयाम द विनर ना कमेंट तौबिरे नंगिसे सब्सक्राइबर सुंहेन हेंगते कमाई तौरिनो ए सब्सक्राइबर से सुम हेंगलक्तने इन 19k यौर इबसे नंबु उबिद्रबो याद्रेदा मी सिंगसे कई हाइदोइनो उना उशिनदब का हाइदो तारे मागे सिदिको इंगोंबम रोमिलाना को राशि ड्राई ओइरे राशि ड्राई ओइरे आई अस राशि ड्राई ओइरे याम कंग माले राशि से अस आई राशि दने ड्राई ओइबे याम पामसे वेट ओइबे से कया पामदेबको अदोननी दाइना राशि ड्राई ओइरेबसे संध्या मोयांग थे याम पक्ति न सक्तुगा प्रेम काइना वीडियो सेमनिंगाई लेट्रबो इता हाइगद्रा वीडियो सेमसु सेमप्रसु कयिम काइदिदा खोइदि नॉलेज लौशिनबा याबा अमतसु याउदे होय नोइना नॉलेज लौशिनबा ngamdabaineदा नॉलेज लौशिनबा ngamdabaineबा फैंसी थोकचोम याम झुट खंगबदी याम हैना हाईली एक्सपीरियंस माले झुट से असेंग मालन बसे झुट खंगबसे याम एक्सपीरियंस लाइबा माले अस चिंग से अखोइसे नुती नोंगा फेन मिता चिन जे थी बने याम एक्सपीरियंस लाइबनिको अफ्रीदी अदिजा साए नुंगाइतबा फाउदी हराउबा फावे अस सेलिब्रेट अब तौथौ जोए फाउबीरगदी तोगेदी अमना हे गाइस साइन लाइबसिना हाइरइबको तसेंगना तोक्रो इबेमा सक्ता थी याम नुंगाइ जने नंग तोखदे अस नंगोंदनी अइना तुम्बा साबा हिप्पसे नुंगाइ हलोइकी हैना को अइ तोअरोय मया अइ नंगी तमगता अइ तोक्सररो यूट्यूब से नंग नुंगाइ थोकिने पाखतजैबा थमोइसिना अदुगा तंगिसिना अमी थोंगमना हाइबको नोइगिदि पैसा खक्तगी नत्ते हाइबसिदि तानिंग्रे इबेमो असेंगबा दुम हाइरा पैसागिने नाय होय होय पैसागी सुनी अदुगा होय पैसागी नत्तेसु हाइबा यादे पैसागी सुनी इसागी खरा थोकचबा हाइसे याम कानै अदुगा कोइने मेमोरी थमौबदुसु अदुगी सुनियबको अनिमकी अखोइना पामजबगी नमजबने अखोइसे वीडियो नंबर खोटबा याम पामजबा अदुना पामदबा मीनदि थवोइना ब्लॉग सेमबा हाइबसे ओइ थोकट्रेबको अदुना पामजरबनिना पैसासु फंगे मेमोरीसु कैप्चर तौ लेजहौरे अदुनि लिसाम सुंदरना हाइबको वामा हाइगे इबेमा ताउनंग से पक्तबि साबदा पक्ट्रेदा तांथोरए हाइबतो नंगसु तौरबा व्यू यामनबा तौरो नंगदो याम रासि याउदे गोय पक्तबि साबदा ताथोरए हाइ कई हाइरो ग्यान कता देदा माइस व्यू खोमिनि मयाम आइसे चुम्मेना हाइदोको व्यू खोमदबा यादे व्यू खोमद्रदे कमाइ तौदोरे अदुननिदा वारोगनुको नंग याम साविदो खरा तत्थगोबा खरा इंथगो हजे नुसासु याम सारम याम सागलदि कोंगा वान्थनेबको अमु हॉस्पिटल यमननि पैसा तिंगनि आइगी दबक्ता तोइदि मयाम खरमसु पक्ट्रे सना वाइ साइबको अदो होय पक्तबै पक्सरoi जगे सुम अदो नोइ वाबिगनोबको बेबी खेट्री मयुमना हाइबा कइनो नंगी कइनो हाइसबो खदांग खोमनोमसे हाइरो खंद्रेदा याम चारसु ची थुंग लिदो नोइद्रिदो वा याम ngangbaiनि माइबको इस आइजिबु ची थुंगे मयाम अखोइगी सुमाइना स्लिम ताबा फिगर सिनि मयाम जिम चटनदना अदोइ डाइटिंग तौनदना सेतबु ताहनजगे ने मयाम ने याम वाना होनरिबसे अखोइदि पोकपदे सबाइ स्लिम ताजरेबको याम फजरबा फिगर ने अखोइदि याम नंगाउसे इसाइ फिगर से याम ग इनोइगा नोइगा ड्रम मान दैसरुको सुमाइ सुम लेजरके होइ ची थुंगदना अदोइदि मयाम यूजर कइनोम हाइबको कंटेंट लेट्रबगी अदु ओइना तौरबो असे ओइना तौसरे ngasi ओइना कंटेंट से दम नोंगालकपदगी खनबको करी कंटेंट तौसिगे आइना को अदुगा खंगक्तबदुगा आइना से ओइना नमसिनजबनेबको याम सुमना हाइबिरे अइबु याम खगबिबा याम नुसिको सुसी प्रिया मयांग नंबमना हाइबा वीडियो से यंगनिंगंबनी अदुगुमना चिनथिबु तौरकनो याम लेमना वीडियो से मो थवाय यावना यंगजगे ओइदा पादब तौरकनो व्यू से यामनबा कदर तौरकनो पक्ति सेबु चिनथिदिनि हाइबिग्रे मया प्रेंग हाइसे चिनथिदुनि मयाम सु लोइ खंगमनि प्रेंग हाइसे चिनथिजनदुनि असेंबा सादोइनि अदो अइ मयामदा प्रेंग नेनदि हाइजरमिदनको अदो अइना सेंदोकचरमे बाइसे प्रेंग नेना चिनथिबन कौदेबा इसे सरजु खोंगबन ताबम माय खोंगबान याम ताग्रा माले
ꯑꯗꯨꯏꯗꯤ ꯀꯟꯇꯦꯟ ꯅꯝꯕꯗ ꯄꯛꯄ ꯄꯛꯇꯕ ꯑꯃꯗꯤ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯅ ꯅꯝꯕꯤꯌꯨ ꯍꯥꯏꯔꯤ ꯑꯁ ꯑꯩꯁꯦ ꯆꯤꯟꯊꯤꯕ ꯌꯥꯝ ꯄꯛꯇꯕ ꯃꯤꯒ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦ ꯅꯝꯃꯝꯗ꯭ꯔꯗꯤ ꯑꯩ ꯈꯪꯕꯨ ꯈꯪꯉꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯈꯦꯟ ꯀꯔꯝ ꯅꯥꯏꯕ ꯐꯔꯦ ꯐꯔꯦ ꯊꯥꯡꯒꯠꯂꯛꯀꯅꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯌꯦ ꯍꯣꯏ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯅꯪꯗꯤ ꯕꯥꯏ ꯇꯧꯔꯕꯅꯤ ꯑꯩꯅꯁꯨ ꯑꯗꯩꯗꯤ ꯁꯥꯄꯝ ꯇꯣꯕꯤꯅ ꯅꯁꯛꯇꯨꯒ ꯍꯥꯏꯌꯦ ꯅꯪ ꯅꯁꯛꯇꯨ ꯀꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯗꯤ ꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯁꯛꯁꯤꯗꯤ ꯁꯛꯇꯨꯒ ꯀꯥꯏ ꯅꯣꯏ ꯁꯛ ꯌꯥꯝ ꯐꯖꯔꯝꯅꯤꯀꯣ ꯑꯗꯨꯅꯅꯦ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯣꯠ ꯂꯩꯔꯤꯗꯣ ꯑꯗꯩꯗꯤ ꯀꯤꯛꯅ ꯍꯥꯏꯔꯛꯏꯕ ꯑꯁꯤꯅ ꯏꯁ ꯔꯥꯁꯤꯗꯤ ꯄꯛꯇ꯭ꯔꯦꯍꯦ ꯇꯧꯁꯟꯅꯕꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯌꯦꯡꯗ꯭ꯔꯤꯉꯩꯗꯩ ꯃꯔꯝꯗꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯌꯨꯇ꯭ꯌꯨꯕ ꯇꯣꯛꯄ ꯀꯥꯏꯗꯤ ꯑꯣꯏꯔꯔꯣꯏ ꯌꯨꯇ꯭ꯌꯨꯕ ꯇꯣꯛꯑꯗꯤ ꯅꯣꯏ ꯀꯩ ꯆꯥꯗꯣꯔꯤꯒꯦ ꯀꯥꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯇꯣꯞꯄ ꯂꯩꯕꯁꯨ ꯅꯠꯇꯦ ꯄꯛꯇ꯭ꯔꯦ ꯁꯨꯄꯛ ꯀꯥꯏ ꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯗꯕ ꯃꯤꯅꯦ ꯍꯥꯏꯗꯣꯏꯔꯥ ꯃꯤꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯈꯪꯗꯦꯅꯦ ꯃꯣꯏꯁꯦꯀꯣ ꯅꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥ ꯇꯥꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯖꯗꯕꯅꯤꯅꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯁꯦꯟꯗꯥꯟꯅꯕꯤ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥ ꯊꯥꯗꯖꯩ ꯄꯩꯁꯥ ꯂꯥꯛꯅꯕ ꯍꯣꯠꯅꯖꯩ ꯋꯥꯈꯜ ꯊꯥꯗꯖꯩ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯆꯔꯥꯁꯦ ꯍꯦꯟꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯩꯈꯣꯏ ꯆꯔꯥ ꯅꯥꯝꯃꯁꯤ ꯆꯥꯖꯔꯤꯅꯤ ꯃꯥ ꯉꯥꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅꯦꯕꯀꯣ ꯃꯤꯕꯨ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕ ꯀꯥꯏꯗꯣ ꯃꯥꯏꯁꯤꯅꯦꯕꯀꯣ ꯃꯤ ꯀꯔꯦꯝꯅꯔꯗꯤꯀꯣ ꯅꯣꯏꯒꯤꯁꯨ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯗꯁꯨꯀꯣ ꯃꯤ ꯀꯔꯦꯝꯅꯕ ꯍꯥꯏꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯅꯣꯏ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯒꯤ ꯂꯩꯇꯕꯗꯨꯕꯨ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ ꯃꯤꯁꯦ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯁ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯅꯆꯤꯟ ꯊꯤꯗ꯭ꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯌꯦꯡꯅꯤꯡꯂꯝꯕꯅꯦꯕꯨ ꯇꯨꯀꯠꯆꯔꯛꯑꯦ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯌꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯅꯪꯅ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯁꯦ ꯌꯦꯡꯅꯤꯡꯗꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅꯁꯨ ꯀꯥꯟꯅꯔꯣꯏꯕꯀꯣ ꯅꯣꯏ ꯂꯩꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯩꯕꯨ ꯌꯦꯡꯅꯤꯡꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯕꯦꯠ ꯀꯃꯦꯟ ꯄꯥꯊꯣꯛꯆꯕꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅꯀꯣ ꯃꯌꯥꯝꯒꯤ ꯕꯦꯠ ꯀꯃꯦꯟ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅꯀ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯎꯔꯝꯃꯦ ꯑꯩꯒꯤ ꯀꯃꯦꯟꯇꯀꯣ ꯌꯦꯡꯅꯤꯡꯗ꯭ꯔꯥ ꯌꯦꯡꯒꯅꯨ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯇꯟꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯊꯥꯗꯣꯛꯀꯅꯨ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯑꯩꯅ ꯂꯣꯏ ꯄꯥꯖꯩ ꯔꯤꯄ꯭ꯂꯥꯏ ꯍꯟꯖꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯈꯔꯗꯨꯅ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯄꯛꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ